Imis TV mi ing tabi bisingbu ahan ba maktada taramna okchebagalona numaitheng kunjisoina khurumjari maraki pau miyam da pizari hek tabada nungshiba phawraba thodok ama oina class 4 khakta maktam libi mahairoi mapanna sel khaigat naduna lanjelakpadagi relief camp ta changjafam loduna leiriba class amatada taminaba mamanaba amagi school uniform oina chijinaba tracksuit leibiraga tengbang khudol tamlamle Manipurda kuki militant singna lan tatharakliba asigi manungchana chahi asigi mi kunipangi ayuk anganba pung anirom tarakpada Kakching district ki Shero Sugnu area amadi Bisnupur district ki Napat area da kuki militant singna nomai kapa amadi yum kai mai thadok pikhibani numit adudagi lanjilatuna Kakching Panjau Palumda leiba old age home Kakching da changjafom loduna leiba Napat thongkhadagi masagi chahi mapanrom tamak ngaiba nupa macha mahairoi amada mahakna mahai tamliba Patmaratna English School PR English School Kakching da class 4 da taminabi mamanabi mapanna lupa chama tara khaigat naduna school uniform oina chijinaba tracksuit adu leiduna khudol tamnambani hairi Hariba pau asi fangbadagi school asigi principal Thoksom Jiten unarubada mahakna hai school asigi class 4 gi session B da tamlibi mahairoi mapan henthoi hairang khongjam apokpa h projen koba Kakching mayai lekai mayang lambam lingjel thoibi apokpa m prafulo Kakching wari khulakpam lekai Mayang lambam Aditi apokpa Bishojit Kakching Fokchupa lekai mayang lambam Rinki apokpa mayang lambam Ratan Kakching Paji lekai Naurim Thaja apokpa N Chubas Kakching Khunyai lekai KSH Rutan Bala apokpa KSH Arun Kumar Kakching Laithago lekai KSH Monalisa apokpa KSH Kiran Kumar Kakching Khulel Laithago lekai Naurem Lakshmi apokpa N Romesh Kakching Wari Senapati lekai amasung mayang lambam Resmi apokpa M Mahesh Kakching Moyang Them lekai hariba nupi macha asina chatliba tha asigi mapan school asigi chahigi sports meet haudokpa numita school asigi uniform oina chijinariba tracksuit asi relief camp ta leiraga mahitam liba mahairoi nupa macha asida tengbang khudol oina piramkhibani haina fongdoraki principal Jiten hai selna leiba yadaba miyoibagi minungsi thaujal amasung tengbang bahaibagi wakalon amadi yamnamak thajadana class 4 khaktamak tamlibi mahairoi mapan khakna makoi gi leijaba senfam khaigat naduna makoiga class amatada taminaba relief camp ta leiduna mahitam liba nupa macha amada school uniform oina sijinanaba tracksuit mateng pangnamba simak pikliba mahairoi sing asi thaganingi haina fongdoraki Koi sida angang relief tagi angang kontraga ni koi umani koi hoji koi na school sida free of cost ta koi angang sing silai taman jabani marak sida koi ngasi ngarang yam pikli ba angang class 4 gi angang sing na koi na like na tamba ngam daba tangi paisa na leiba ngam daba mioi ba ma oi bi gun nama hai ba tare koi na koi pikli ba angang sing da makai mamana ba ma gi da mak ta moina masa gi leijaba paisa du khairaga ngang sigi mateng pangning bagi makai da wakhalo lak asi sing hairaga di mioi ba ma oi bagi nungsiro wakhalo ni hai ba ai haijaningi sumaina lamdam sida leiriba pikli bangang sing da su tangdu leita da ba lamdam sida mioi ba magi wakhalon si minungsi phawre hairaga lamdam sida santi pura poira sunu haina ina mayam da su haijari Karigumba Kudongchadaba Kharadagi All Manipur Working Journalists Union Amju Amashung Editors Guild Manipur EGM ga Kutsatminariba Paukse Sing Fongba Lepa Amadi Electronic Media Cable TV Channel Sing da Pau Sandokpa Lepluba Adu Ngasidagi Fongba Sandokba Hauragani Pau Fongba Sandokpa Haunabagi Wafam asi ngasi pangthokiba Amju Amadi EGM gi apunba general body mifamna warep oina lawkhibani pau fongba amadi sandokpa lepana malam oiduna miyamda khudongchadaba thokhankiba adugidamak amju amadi EGM gi maikidagi nungaitaba fongdorokli All Sora Clubs Coordinating Committee ASCCO Shina
Sora area da mayai ka bachinjak nisa thingbagi akanba khongjang ama lepa leitana changsaduna Sora khundagi mayai ka bachinjak leitaba lamdam ama ohenaba lepa leitana khongjang changchilakli khongjang asigi manungchana all Sora clubs coordinating committee na phagalaklaba mayai ka bachinjak nisa gi potlam sing ngarang Sora kaithel da paumi singi mamangda mai thaduna manghankhre loinena Sora gi imong marifuda ningtham khudol tambagi thoram amasu pangthokre ngasi Sora kaithel da leiba all Sora clubs coordinating committee gi office ta pangthokpa tharamaduda MD Nazimuddin upa adhyaksya Kakching MD Mukimuddin Pradhan Palyat GP MD Badur Irengban GP amasung MD Zulfikar President all Sora clubs coordinating committee nachingba saknareba miyoi kyasu saruk yakhi Thokliba irang asida ahing yarektuna miyambu ngak senbada achauba thodang loriba Leimaram Hainobok area gi apunba nupilup ama oiriba Leimaram Hainobok Women Joint Committee da political party taragi mihuchingna haukiba thangje numita mompak amadi blanket sing mateng pangbagi thoram ama Leimaram Kangjeibung community hall da pangthokre mateng pangba atuda JDU gi Dr Nimaichan Luwang JDU की डॉक्टर KH लोकेन CPIM की स्टेट सेक्रेटरी KH शांता NCP की प्रेसिडेंट S इबोयमा RSP की स्टेट सेक्रेटरी के मनोरंजन सु सरुक याखी डॉक्टर निमाइचन लुवांग ना हाई थोकलिबा इरांग असिना अवाबा तारबसिंगदा पॉलिटिकल पार्टी तराना अंगंबा मतेंग पांगदुना लागली मणिपुर थुगाइनबा होटनारकपा सिंगदगी मणिपुर काइबा यारोय हाइना मणिपुरदा लेरिबा इमा इबेल मैरा पाइबिसिंगना अचौबा थौदांग लौरी हाइना फोंगदोखी पार्टी तराजना होना जरगा खाइना जरगा से होना पोची खर पुजरपनी मणिपुर से थुगाई गई न सिलप कांगबु मनुंदा मणिपुर से काइना नबगी सिलप कांगबु सिदा मणिपुर की प्रजा मयामजना करमाय तौदना मणिपुर सिबु कहेलुइदगे मणिपुर सिबु कनगदगे हाइबजी कन्ना अवाबा खुंजंग तौरगा लाइबा इरांगने मधुदा मणिपुर की लेरिबा इमाई बेंजिंग इचली चेजिंग मैरा पाइबिजिंग सिना अचौबा थौदांग म लौरी हबजे मयाम मणिपुर की प्रजा पुनम खंगे मणिपुर की प्रजा दनते भारत की प्रजा पुनम खंगे Dengue laina asi Bisnupur district ta chatliba chahi sigi January thadagi November 19 phawbagi report ta mioi humdra humdoi dengue na naki adubu makoi sing adu recovery stage ta leiduna naba loina fakri hojik phawbada district asida dengue laina na naraga sibagi report leitri karisu mi painingai oidi haina district malaria officer Bisnupur Dr TH Nabakishona phongdorakli Bisnupur district ta dengue na naba mioi kayamna leibagi amadi kayam siba yaukhrabagi amadi leina asidagi ngakthoknaba department na kari chekshin thorang lokhatpagi haiba hiram sigi matangda image tv news ka akhanana unaduna wari sanaba amada Dr Nabakishona makhata na phongdorakpada dengue leina na khwaidagi shokhalaba district asi Imphal West district ni district asida mioi lising amaga changwa 19 Imphal East da mioi chamri marifu nithoi Thaubalda chama kunithoi Bisnupurda mioi humputara humdoi Senapatida nifumathoi Kakchingda kunthra mari Tengnopalda Taranipan Ukrulda mioi taranithoi Kangpokpida mioi taranithoi Chandelda mioi taramathoi Noneda mioi taramathoi Churachandpurda Taret Kamjongda manga amadi Tamenglongda mioi ahum dengue laina na nare haibasi confirm tauki aduga lemhauriba Jiribam amadi Ferjol district tadi dengue laina na naba amata thengnadri Bisnupur district ta dengue nabagi changsi mari subada lei Bisnupur district ta dengue na nariba mioi humphutara humdoi sigi manungda district sigim wangmada chathokta yumda leiraga naba migi masing indigenous case na mioi 19 ni aduga mapalda chatluraga narakpa migi masing imported case na 65 ni masida nupina kun khaktani aduga lemhauriba 63 na nupana ayamba nabagi maramna nupasingdi mapalda ayamba laik laishu tamba amadi thabak inkhang tauraga leiba oibana dengue positive oiduna lakpa yamna yawi Bisnupur district ta khwaidagi naba jaga si karambano hangbada district asida khwaidagi naba si ningthaukhong taubul amadi thangani mahakna makha takhibada
ꯗꯦꯡꯒꯤ ꯂꯩꯅꯥꯁꯤ ꯑꯦꯗꯤꯁ ꯀꯧꯕ ꯀꯥꯡ ꯑꯃꯅ ꯁꯟꯗꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯁꯤ ꯃꯕꯨꯛ ꯉꯧꯔꯒ ꯂꯥꯡꯏ ꯇꯥꯏꯒꯔ ꯃꯣꯁꯀꯤꯇꯣ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯀꯥꯡꯁꯤꯅ ꯗꯦꯡꯒꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯤꯛꯂꯨꯔꯒ ꯃꯍꯤꯛꯇꯨ ꯄꯨꯔꯒ ꯂꯥꯛꯂꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯆꯤꯛꯄꯗ ꯃꯤꯗꯨ ꯅꯥꯍꯜꯂꯤ ꯑꯁꯨꯝꯅ ꯗꯦꯡꯒꯤ ꯂꯩꯅꯥ ꯁꯟꯗꯣꯛꯏ ꯀꯥꯡꯁꯤ ꯑꯌꯥꯝꯕꯅ ꯀꯥꯡ ꯑꯃꯣꯝꯅ ꯂꯩꯅꯥ ꯁꯟꯗꯣꯛꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯨꯗꯤꯡꯒꯤ ꯂꯥꯔꯚꯤꯁꯥꯏꯠ ꯆꯥꯏꯊꯣꯛꯏ ꯀꯥꯡꯈꯜꯁꯤꯡ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯏ ꯑꯗꯨꯒ ꯐꯣꯒꯤꯡꯁꯨ ꯇꯧꯊꯣꯛꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯅꯥ ꯑꯁꯤ ꯅꯥꯍꯟꯗꯅꯕ ꯍꯣꯠꯅꯩ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯅꯕ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯄꯤ ꯀꯥꯡ ꯃꯔꯨꯝ ꯀꯣꯛꯇꯅꯕ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯥꯔꯚꯤꯁꯥꯏꯠ ꯀꯥꯞꯊꯣꯛꯏ ꯀꯥꯡꯈꯜ ꯍꯤꯗꯥꯛ ꯂꯨꯞꯊꯣꯛꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯍꯣꯠꯅꯕꯤꯌꯨ ꯀꯥꯡꯈꯜ ꯈꯜꯂꯒ ꯇꯨꯝꯕꯤꯌꯨ ꯀꯥꯡ ꯆꯤꯛꯇꯅꯕ ꯃꯣꯁꯀꯤꯇꯣ ꯔꯤꯄꯦꯂꯦꯟꯠ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯤꯌꯨ ꯂꯧꯕꯨꯛ ꯑꯃꯗꯤ ꯍꯤꯡꯒꯣꯜꯗ ꯊꯕꯛ ꯁꯨꯕꯗ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯆꯣꯟꯕ ꯁꯦꯠꯄꯤꯌꯨ ꯃꯁꯤꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅ ꯂꯩꯕ ꯉꯝꯒꯅꯤ ꯀꯥꯡꯅ ꯆꯤꯛꯇ꯭ꯔꯒꯗꯤ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯣꯏ ꯑꯗꯨꯅ ꯅꯥꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯎꯄꯥꯏꯅꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯤꯌꯨ ꯀꯥꯡꯈꯜ ꯈꯜꯂꯒ ꯇꯨꯝꯕꯤꯌꯨ ꯊꯛꯅꯕ ꯏꯁꯤꯡ ꯊꯝꯕ ꯄꯥꯇ꯭ꯔꯁꯤꯡ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯕꯤꯌꯨ ꯀꯥꯡ ꯃꯔꯨꯝ ꯀꯣꯛꯐꯝ ꯂꯩꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯗꯥꯛꯇꯔ ꯅꯥꯕꯒꯦꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯗꯦꯡꯒꯤꯁꯤꯅ ꯑꯦꯗꯤꯁ ꯀꯧꯕ ꯀꯥꯡ ꯑꯃ ꯂꯩ ꯑꯦꯗꯤꯁ ꯀꯧꯕ ꯀꯥꯡꯁꯤ ꯑꯇꯣꯞꯄ ꯀꯥꯡꯁꯤꯡꯗꯒꯤ ꯃꯥꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯃꯥꯁꯤ ꯃꯕꯨꯛ ꯉꯧꯔꯣꯡ ꯉꯧꯔꯣꯡ ꯉꯧꯕ ꯑꯔꯥꯡꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯥꯁꯤ ꯇꯥꯏꯒꯔ ꯃꯣꯁꯀꯤꯇꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯑꯦꯗꯤꯁ ꯀꯧꯕ ꯀꯥꯡ ꯑꯁꯤꯅ ꯂꯩꯅꯥꯁꯤ ꯁꯟꯗꯣꯛꯄ ꯉꯝꯃꯤ ꯁꯟꯗꯣꯛꯄꯒꯤ ꯃꯑꯣꯡꯗꯤ ꯑꯅꯥꯕ ꯃꯤ ꯑꯃꯗ ꯆꯤꯛꯎꯔꯒ ꯗꯦꯡꯒꯤꯅ ꯅꯥꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯑꯃꯗ ꯆꯤꯛꯎꯔꯀꯥꯟꯗ ꯃꯍꯤꯛꯁꯤ ꯃꯥꯅ ꯄꯨꯔꯒ ꯃꯁꯥꯗ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯆꯤꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯃꯍꯤꯛꯁꯤ ꯊꯥꯖꯤꯜꯂꯒ ꯃꯤꯗꯨ ꯑꯃꯨꯛ ꯅꯥꯔꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯊꯤꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯁꯅꯥꯂꯩꯕꯥꯛ ꯗꯦꯜꯂꯤꯒꯤ ꯆꯍꯤ 50 ꯁꯨꯕꯒꯤ ꯒꯣꯜꯗꯟ ꯖꯨꯕꯂꯤ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯃꯦꯗꯤꯌꯥ ꯄꯥꯔꯁꯟ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯌꯥꯎꯅ ꯁꯣꯁꯥꯏꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯗꯨꯅ ꯁꯣꯂꯨꯁꯟ ꯑꯃ ꯊꯤꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ MLAꯁꯤꯡ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ CSO ꯂꯤꯗꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯅ ꯑꯌꯥꯝꯕ ꯄꯥꯎꯃꯤ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯁꯤ ꯈꯔ ꯃꯣꯏꯒꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅꯁꯨ ꯄꯦꯟꯁꯤꯜ ꯁ꯭ꯀꯤꯝ ꯀꯔꯤ ꯍꯦꯛ ꯍꯦꯟꯒꯠꯍꯟꯗꯅ ꯈꯣꯠꯀꯠꯍꯟꯗꯅ ꯐꯖꯅꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯁꯨ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯄꯥꯎꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ CMSTꯒꯤ ꯀꯣꯚꯔ ꯇꯧꯔꯕꯅꯤ irrespective of ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯏꯟꯀꯝ ꯌꯦꯡꯗꯦ ꯍꯨꯏꯕ ꯍꯦꯛ ꯄꯥꯎꯃꯤꯕꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ ꯐ꯭ꯔꯤ ꯂꯥꯌꯦꯡ ꯂꯥꯛ 5 ꯂꯣꯏꯅ ꯀꯣꯚꯔ ꯇꯧꯕ ꯑꯗꯩ ꯏꯚꯟ ꯍꯣꯀꯔꯁꯤꯡ ꯑꯩꯈꯣꯏ ꯃꯗꯨ ꯀꯣꯚꯔ ꯇꯧꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ political difference to not political relation, but when the national issues comes, the state issue come lakumatamda, the Manipuri jati yapunmugi issue lakumatamda koi differences later na so koi later bhona si, koi punna songchen minan bhona si hai bisi mai marta mai ande apil tawjaningi Ngasigdi maraki pau pijiba matang asida losinjari midyeng tabiribsingbu amuka hana khurumjari